All district ki KHANGABOK Part 1 Gram Panchayat ki MANUNG CHANNA LEIBA HAYELLBUK MAYAI LEIKAI da MEDICITY Hospital AMASUNG Social Worker KHUNDRAKPAM RAJEN ga KHUTSAMNARAGA RAS Health Well Card Sabagi Thouram ama Pangthokhre Kem adugi matang da HAYELLBUK tagi MD Hefanuddinat haikibada ekhoi mioiba si ana ek yaurakani kanagumba kharadi laingba cell layingnaba cell leitabadagi anaba sing khangzilaga leiba yauribani asigumba fibam asida RAS MEDICITY Hospital na RAS Health Well Card saviduna miyamda khudong jaba kaya bibinaba honarakpa si yamna nungaisai hayellabukta asigumba kem ama sinnaba honabada chawba thodang lobi khiba social worker KHUNDRAKPAM RAJEN bu Kungang asigi miyamna thagatpa phongtok jari haiki ngasigi thoram aduda card sabada charuk yaba mioi amana hai RAS Health Well Card asi saraga imung amada mioi taruk fawba season naba yabagi khudong jabasu pigani RAS MEDICITY Hospital da analaying bada hospital bill dagi chada kunmanga discount pigani OPD yauna atai diagnostic service singda chada kunmanga discount legani amadi pharmacy dagi hidak leibada chada taramanga gi discount pigani haiki panba yabadi ngasigi cam aduda HAYELLBUK dagi mioi chahum rom health card asi saki hari